Private School gi Ojasing Yaobiyu Directorate of Education East amasung Samgra Shiksha gi State Project Director amadi Project Coordinator na khangalakpagi matungina private school singi Ojasing da athubada diksha gi khuthangda register tawbiyu amasung online da Nistha 3.0 Nipun Bharat course saruk yabiyu haina All Manipur Recognized Private School Welfare Association gi Secretary gi Cherol amana khangalle School singi founder singnasu achauba thodang yaduna asigumba teaching learning system asida Ojasing saruk yahanbiyu masi tahodaba Ojasing tungda tholakpa aphaphatta masana pujagadabane maram aduna Manipur da lariba private school khudingmakna thodang sing asi yamna maru oina lawduna pangthokpiyu haide khoina chikpadage kangpokpida angang ani laikanaba ngamdana sire Manipur gi chingi lamdam singda marak marakta thokpa nungaitaba thodok amada chahi nauriba angang ani khoi mayamna omsinduna chikpadage laikanaba ngamdana laikhidre nungaitaba thodok asi kangpokpi district ke manungchana laiba si Banglangjang village da thokibane Imphal Tamai road ta laiba khulasigi angang ani laikhidabagi thodok adu haukiba September 13 gi nungthil pung amaga makhairom tabada thokibane laikhidraba angang ani adu machin manau nupa ngakta ne mayambadu chahi nipan lom sure mamingna Chingaithen Lobum kawe aduga mahaki manau nupaduna chahi taruk lom sure mamingna Rengnau hau Lobum kawe haide khulladugi khunja ayamba lawukta law uba chanai laikhidraba angang ani asigi apokpa amasung apokpisu manak nakpada laiba pamda law uba chatkhe angang ani aduna mama mapagi manakta chatnaba jungle matek ama phauraga lakpada khoi mayamna omsinduna chikpadagi mafam adumaktada laikanaba ngamdana laikhidabane angang ani aduna kappa lawba tabadagi manakta thabak suramba miyoisingna chensillaga yenglubada khoi mayamna chiklaga lairambani haire accident da AR personnel ama sire nipan soklei ngarang amasung ngasi kangpokpi district ki tongan ba mafamda thokpa accident da AR personnel ama sire nipan soklei police tagi phangba pauna hai ngarang numidang pung 8 lom taba matamda kunthraga nipan suba AR modbung post ke Army BP gari MN 030620 ase Kalapahar Bridge railing da thomjinduna accident thokhe gari adu da yawrakhiba AR personnel manga asokapan nangkhe kangpokpi police na mafam adu da sangsin duna yengsin ki loinana kunthraga nipan suba AR gi ambulance ta makhoi sing adu laimakhong da laiba army hospital da laikanana bagi damak pukhi soklaba AR personnel sing asigi manungda gari asibu thawrakhiba driver habildar Nar Bahadur laikanaba ngamdana laikhide haide nakalamaromda ngasi numit jungba matung pung 12 minute kunthra rom taba matamda kangpokpi S Golaida Alto car MN06L 7892 ama lokhada thogdabadagi gari adu da tonglakhiba miyoi mari soklei soklaba singadu kangpokpi CIC da pukhatuna laikana khre haide Manipur yauna drone sizinaduna COVID vaccine phanghandore lambi thongi phibam phattaba khungangi mafamsingda vaccine phangananaba ICMR lakholakpa beyond visual line of sight BPLOS ke thoksil makhada changyeng oina Manipur Nagaland amadi Andaman and Nicobar ge meter listing ahum lom wang mafam phawbada drone sizinaduna COVID vaccine yanthokadore agency dagi phangba paw asina makhatana hai Indian Council of Medical Research ICMR amadi Indian Institute of Technology IIT Bombay anina hairiba mafam sing asida drone sizinaduna vaccine yanthokpa yanaba haukiba August 13 da Civil Aviation Ministry da taksin ki masigi makha tarakbo oina ministry na hairiba mafam sing asida drone sizinaduna vaccine yanthokpagi ayaba pirakhibane ministry na thokiba order aduge matungina institution sing asina drone pahenbagi matam adu airport authority dagi mangjawnana lawgudabane hairiba ayaba si order thokiba numit asidagi hauraga makha taba order ama thoktriba phawba natraga chahi amagi oina chanaga ne panba yabade tha asigi taraga mathoida union minister Jyotirditia Sindhiana medicine from the sky haina mingthonba drone sisinaduna miyam da hidak phanganbagi thoksil ama Telangana ge Bikarvat tagi hogdokhrabane thoksil asigi makada state asigi tongan ba mafam singda covid ki vaccine amadi hidak langthak kaya yanthokpa hokre sahi asigi August 15 dasu Ministry of Civil Aviation na notification ama thoktuna sigumba drone sizinaduna hidak yanthokpagi thabak ase chathaba yana balaiwa asigi drone sizinabagi kanglonda ahongba khara lehenkhravane MLA Joy Kishan gi mathakta ikiba pawda natana discussion hour da khana kibagi court ta defamation file langkhat khre
Manipur Legislative Assembly gi mapan suba thangmaiban AC gi sitting MLA Khumuksam Joykisan gi mathakta Kolkata da based tauba The Statement Limited ki senior correspondent Yambem Labana ikiba pauga mari leina lamdam asigi electronic media oiriba Impact TV amadi is.com TV gi discussion hour dasu khana naina bagi damak MLA sina CJM Imphal West da defamation file langkhalakpadagi Imphal Police Station na thabak adubu inquiry satharba matung madugi report sing langkhatuna October 3 da proceeding chathanaba court na matam lepkhre MLA Joykisan na National Daily Newspaper The Statement da haukiba August anida hapkiba pauda complainant oiduna CJM Imphal West da defamation file langkhalakhe file asigi damak Kolkata ge Munsigunj Road ta laiba The Statement Limited ke editor Ravindra Kumar pausi asigina publisher Sandeep Kumar Agrawal Uripok Yambem Laikai dage senior correspondent Yambem Laba duga lamdam asigi discussion hour sing da khanakibani haiba Impact TV ge proprietor editor Yumnam Rupachandra amasung is.com TV gi editor Thangjam Dayalakshmi hairiba miyoi manga ase accused person oina konsilakibane complainant na hairibade tara suba Manipur Legislative Assembly gi mikhalda mai paktuna atenba matamda BJP da karakhe masigi matung tara mathoi suba assembly mikhalda Joykisan na BJP thadoklaba matung Congress ai gi ticket tage MLA gi seat asi phangkhe The Statement na phongkiba pawasi da haikibade haukiba chahi 2017 da pangthokiba Legislative Assembly gi mikhalda Best Chief Ministerial Candidate oibagi damak matamadugi Chief Minister O Ibobina Congress Party ki ticket ta Joykisan bu mirep oinanaba selfie duna laikhi mahakna vote kana bhotnabada voter da selfie duna lairamba du dage lakadaba chahi dana hengalaba yai haibagi pausing hapkhibane asigumba pausing asibu The Statement gi editor amadi publisher na streamline ta hoduna miyam da lana sandokpane aduga discussion hour sing desu Yambem Labha amadi Congress Party gi spokesperson Hareswar Gwaswami gasu punna khananainabagi mifam phauba sathakibani haikhi complainant asigi submission sing court na taraba matung government ki matik chaba investigating agency amadi CRPC gi akanba section gi makhada inquiry sathaba mathau tare maramaduna Imphal Police Station na thokdok asibu ningthina thijilaba matung madugi chapchaba report sing mathang tha October 3 fawada police na court ta langkhalakadabane aduga police ki report aduga mari leinana mathang tha October 3 da makha taba proceeding amuk khananaba court na matam leple haina laukthokre railway in 2023 da loisinanaba pandam thamle NFR kilometer chamaga taramathoi sangba Jiribam Imphal broad gauge railway line in 2023 gi December tha da loisinanaba pandam thambaga loinana awang nongpo ki apunba state nipan gi manungda Meghalaya gi konung Shillong amasung Sikkim gi konung Gangtok natana lemhoriba state capital sing railway line yauragani haina NFR gi chief public relation officer Gunit Korna phongdokre aroibada tabiri bapum namakpu thagachari